ngasi tang kuntaret sagolchan numit asida lilongda laiba jame masjidta ahan them subas singh IAS DC thawal amasung lilong police ki OC yauna mafam kaya dagi mioi kaya amana saruk yaduna iftar gi program ama pangthokre program aduga mari leinana ahan them subas singh na asumna hai Islam Dining Chatpa mioi sing yamna maru oi bai khoi ki holy man Ramzan jigi sigi awa ayuk tagi ke notar budung masigi khoi ki iftar party sida ai bu su saruk yan bire sigi ju thagat chari aduga sigi manung sida khoi mayamna dua tongminaraga Manipur sida ko shanti amuhana puraknaba wana minasi haiduna ai mayamda appeal tawjagi iftar program adubu mapung oina arrange tawbi khiba Asghar Ali makak mayum nasu program asiga mari leinana wafam khara phongdokhe Asi Ramzan gi kuntaret ni panba yamna matik magul leiba Lailatul Qadar gi asigumba iftar party ama ekoi party mak haninge ngasi program cha ma hanadegi so dum toropa adunga sina akogi invited khara samna rabada akogi Thawal district asigi akogi respected deputy commissioner sir Antem Subas amadi ngasi mak performance lilong PSK OC akogi Subas mahakso mamingje Subas ko mahakso ani magna ngasi lengbi raklaga akogi ikui dana loisinga doraba asigomba 2025 ki Ramzan tha asigi iftar gi program ama mafam asida akogi lilong jama masjid ki campus asida pangthok charibase akoi punna amato aina masida jat bijat adagi dharmagi adagi party pundaba punamak tongana thamlaga ekoi punna iftar dharmagi oeba thabaktadi mase afaba posakni amade mase miyam pumna saruk yafam thoi amade yamin nagadabani aduga loinana nungsi chanana ekogi arei leita puthoknaraga mase sinjariba aina mase puthoaga karigumba khara sinjariba sida miyam punamuna apenba pokpiraga punna akogi iftar gi thoramado pangthok minasi haibada mayam punamuna yabiraga ngasi agi saruk yabiraba se khwadige na laibo khoi amadi mayam puno ko su thagapa phok chari amadi Allah amasung rasul na yaba adugumba iftar soidna oihan biyu haiduna ai Allah gi mafam daso ai adugumba ma thuni jare